Online Manipurgi numidangi pau mi ing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Ministry of Home Affairs na silaga famkiba mifam aduna Manipurda ingtappa hanjilaknaba khongthang amani haina lawi awangbo numai. Ngarang DELHIDA Ministry of Home Affairs na silaga famkiba mifam Manipurda ingtappa hanjilaknaba khongthang amani famkiba mifam asina tangdu leitaba hanjilaknaba khongthang jinba hore haina mifam adubu saruk yaruba Water Resources Minister awangbo numai na haikre. Wafam Masingarang Deligi Suburnian Barti Margata Laiba Khan Market ke Ministerial Hall da BJP Manipur ki in charge to Oriba Lok Sabha ki MP da Sambit Patra Ministry of Home Affairs ke advisor Northeast AK Misra Yauraga Mite Amadi Kuki Minister MLA Singa Unaki Baduda Saruk Yauraga Awangbu Numai Yauna Minister Amadi MLA Karangasi Infal da Tunglakibada Minister Awangbu Numai na Airport ta Paumi Singh da Fongdo Kibani Mahang na Makata Arduna Paumi Singh da hai ngarang Ministry of Home Affairs na silaga famkiba mifam asi maru oina lamdam asida ingtappa hanjilakna ba paikhatpa khongthang amani mifam asidagi aikhoina tangdu leitaba hanjilakna bagi wafam kaya yauri hauzik maru oiriba issue asi punna soft tawminaba mathau tai mifam asida nakalani gi mihut sing unaraga wari sabagi khudong saba leikhi makha taba mifam athuba matamda Ministry of Home Affairs na lokholakani thajai haina sumahangna fongdokhi ngasi thunglakhiba aduda Manipur lenga ki sport person su oiriba IPR Minister amasung Medical Minister Dr. Sapam Ranjan su chap manavna flight aduda Delhi dagi Imphal da thunglakhi adubu mahakti paumising da wafam amata fongdoklamdana chatki Kautruk drone bombing ge attack NIA na ngasi dagi thijinba hokre chahi sigi September amada Kuki khulai paibasing na Kautruk da drone bombing yauna bomb amasung nomai kapsen na akan be attack chatharakpadagi ngangbam ongbi surbala laikidaba amadi mahaki machanupi na makuta nomai maru na panbadagi sokiba case aduga mari leinana NIA na ngasi dagi thijin humjin bagi thabak chathaba hokre investigation adugi saruk ama oina NIA ge official sing SDPO Imphal Lamsang Police Station gi OC amadi Forensic Science ki expert sing yauna team amana crime scene aduda chatuna yengsin baga loinana NIA gi team na field report amuk nauna yengsin ki panbaya badi ngangbam ongbi surbala numit aduda kautuk ta laiba mapam da lakhibani khanghaudana Kuki khulai paiba sing gi attack ta Bethel lom dagi pairakpa nongmai maru amana mahaki kokta panbadagi mafam adumakta da laikhidabani thogdo adugi matangda laukhiba case adu Imphal West District Police na pairambadagi numit kharani gi mamangda NIA da sinakhibani Mifam yahaudraba Chief Minister DELHIDA PAISANKHRE ngarangi mifam adugi chap chaba agenda amadi warep khangba ngamdri Ministry of Home Affairs na luchingduna Manipur da thokliba irang asi loisinnanaba ngarang BJP ge Northeast Coordinator Sambit Patra na mayai tangbal lawduna pangthokiba Kuki Mitei amadi Naga singi wari sanabada yahaudrabasu ngasi pung 1:30 taba matamda Manipur ge Chief Minister Nongthumam Biren akhanaba flight amada DELHIDA PAISANKHRE CM na New Delhi da paisankraba matung hayeng ayuk pung 10 taba matamda Haryana gi Dusera ground da pangthokadariba state adugi nauna Chief Minister oina wasak lawgadariba Nair Singh Sanigi thoram da saruk yagani thoram aduda Prime Minister Narendra Modi yauna BJP gi national leader kaya su saruk yagani haidi Manipur gi Chief Minister N Biren na New Delhi da leiringai manungda BJP na laingak pairiba state singi Chief Minister singi oiba mifam da su saruk yabaga loinana Union Home Minister Amit Shah yauna center gi maru oiba luchingba kaya ga su unaduna hojik thokliba Manipur gi irang asiga mari leinana wari sanagani haidi nakalamaramda ngarang mamang chahi gi May 3 dagi Manipur da chatharakliba irang asigi waroisin purakna bagi ahan batangkak oina Khan Market ki kun Suburniam Barti Margata da laiba Ministerial Hall da Lok Sabha gi MP su oriba BJP Northeast ki Coordinator Sambit Patra na chair lawduna pangthokhiba Manipur da khundariba kanglup ahumgi irang asigi waroisin purakna ba pangthokiba mifam aduda kari warep laukibage haibadu hojik fawbagi oina India lenga ki maikaidagi wafam amata miyamda fongdokpa leitri mifam aduda saruk yakhiba Manipur lenga ki Minister Singapau Fauna duna ngarang pangthokiba mifam aduda kari agenda puthokibage kari warep laukibage haina pau hangbada madugi chapchaba paukhum pauche asida pirakhide pangthokliba mifam adu Manipur gi thokliba irang asi loisinna ba waroisin purakna ba mifamla natragana kanglup ahumgi maikaidagi tongan na taliba demand sing adugi matangda khanaribra haibadu pauche sina chapchana phangba ngamdri Laingangna Kukising na yummai thadokpi khraba lamtai khunaugi yumsing sabidringai mangoina na Kukising hana takthokpiu khunjasing Jirbam District ki manung chana lairiba Maitei singna khundaba lamtai khunau haiba khulasigi Maitei yumsing Kuki militant sing na matam kharagi mamangda yummai thakiba adu Manipur lengang na nauna yumsing sabigani haibagi pau khunjasing na taba fangle
Manipur leingangna lokhalakliba khongthang ase afaba khongthang amani khunjasingnasu taramna oi adubu Kuki militantsingna mai thadokpikhraba maitegi yumsing sabagi thabak paikhatringai mangoinana lamtai khunaugi akoibada khulingduna leiriba Kuki militantsingbu hana takthoknaba leingangna paikhatpham thokpa thabak adubu paikhatpiu haina lamtai khunau amadi akoibada leiriba khunja kayana pauche asida phongdorakli khunja kayana pauche asida phongdorakpagi matung innadi haujik Jiribam district ki Khwaidagi maruoiba lambi ama oiriba Jiribam Tipaimuk lambi Jetty Road asi Maitai singnam maning tamna chathok chasin ngamdana leiri lambi paring asida Kuki militantsing amadi Kuki nupi sing thoktuna lambi da chaliba gari singda check tawduna Maitai yaubra haidna thibagi thabak leptana chathari masina maram oiduna lamdai khunau amadi akoibada leiriba Maitai singna Jiribam district headquarter tana chattuna potchai leiba ana layengba amadi thabak ingkhang su nombagi chathok chasin tawba ngamdana leiri maram aduna lamtai khunau amadi masigi akoibada khulingduna leiriba Kuki militantsing asi Manipur leingangna athuba matamda takthokpiu loinana Jetty Road asi free oina Maitai singna chathok chasin tawba yahanbiu Maitaina khundariba mafamsing free zone oihandaba tarabadi leingangna Kukisingna mai thadokpikhraba Maitaigi yumsing nongna sabiba tarabasu changduna leiba ngamloi hairi Praja singna phongdorakpagi matung innadi hojik makso Jiribam district headquarter gi akoiba mafamsingda hangliba relief camp tarukta Maitai khunja singna changjafam lawduna leiri oiriba fibam asi Maitai singna hana leiramba masagi mayumda changba ngamdabadagini maduna Kuki militantsing hana Jiribam district tagi leingangna mapung fana takthokpagi thabak paikhatpiu haina su phongdorakli